यामद्रबदा मथंग चही फाउबदे लाइना लाइचत सिगी वैक्सीन अमा फंगबगे ओइथोकनिंगाई लेते हाइना पेंडेमिक असिबु लाक्सिनबो होनरिबा साइंटिस्टसिंग अमसुंग रिसर्चरसिंगना मालेंगी लमजेन अमा तानरिंगै मरक असिदा इराई नुमिता गवर्नमेंट ऑफिशियलसिंगना साइंस एंड टेक्नोलॉजी की मतांगदा लैरिबा पार्लियामेंटरी स्टैंडिंग कमिटीदा खंगनख्रे एक्सपर्ट सिंबु ngakhanduna masung khongthang adu prime minister Narendra Modi government pu political ni mingchat lehenna bagi mawong ni haina opposition gi nakandagi yaning da ba phongdo halakhiba amadi august 15 phawbu da vaccine ama puthokna bagi achouba target ama thamle haina Indian Council of Medical Research ICMR na tha asida researcher singda memo ama tharakhi adubu serol adu mathau taba kanglon kanthok tanaba amasung participants sing recruit tauba thujil hanaba mathau taba red tape kakthanabani haina leibak sigi khwaitigi makok thongba clinical research agency aduna kona sengdokhi malemgi vaccine singi chado humphuromdi India da puthoktuna vaccine adu phangba natraga manufacturer taubada India na mangjin thagani haina aikoina asa tawi haina mifam aduda senior government official amana haiki Parliamentary Committee adu da leiriba phibam adu khanganaba kaukiba sing adu gi marakta Department of Biotechnology, Department of Scientific and Industrial Research, Council of Scientific and Industrial Research amasung Government ki Principal Scientific Advisor K.B.J. Raghavan yaukhi laina laisat asi layeng nabani haiduna chayetnaba mawongda puthokiba yoga guru Ramdev gi Patanjali Ayurved ki Swasri Coronil kit ki kanabagi matangda member kharana hanglakhibada madugi matangda scientific community degi paukhum phangkhide India da puthokliba vaccine candidate singidamak ahanba human trial sing adu ningthokabadagi haunaba thorang tauri adu malengi manungda laisat asigi vaccine candidate 13 dagi 190 phawba leirabasu makhoi adu amatta 2021 gi mamangda miyamda sinabagi ayaba phangdaba yai haina hokhiba chayolda Ministry of Science and Technology na haiki aduga atopa pawmana United States ta laisat asina nongmada mioi lising humpuga changa hena nakhre Paugi agency Reuters ki apunba masing amagi matungina ngarang phawda United States ki mafam kayadagi report tawrkhibada mioi lising humpuga chamga hena laichat asina nakhre masi hawjik phawgi manungda supnatagi nongmada nabagi anauba record ni United States ta laichat asigi khwaidagi nobu paugi matungina leibak sida laichat asina naba masing lakh 93 lising kun mariga chamri mawdra humdo yaukhre amasung sikhiba masingna lakh amaga lising 35 ga chanipan marphu manga yaure Leibak asida ngarang laina laisat asina mioi lising humpuga chamga nakhiba adudagi ngasi gi narakhiba asina khara henkhi haukiba chayol ani henbada United States ki leiriba state yangkhai gi manungda laisat asina naba state masing 93 da hengelakre ngarang Florida da anauba anaba lising 8 rom leire haina lauthokhi amasung laisat asidagi nauna mioi chamaga kun sikhi khwaidagi masing yamba state ani haibadi California amasung Texas ta yumsakaisi numita laisat asina nabadagi sikhiba masing hengalakpagi record lauthokhi California Florida amasung Texas ta governor singna namduna business sing thingjinba amasung quarantine tawbagi wafam leite haiki amasung makhoi adu aroiba upai oina sinagani haiki adubu Los Angeles mayor Eric Garcetti na khwaidagi nobada anaba masing asi hantharaktrabadi chayol ani gi manungda mahakna yumda leinabagi anobo order ma chalairagani haina warning tawki arobada Paobilai news reader gi video bi yengbiri bu khuding mapu thagacheri